खुरुमजरी ISTV पाउमी यंग ताबिली बसिंग ताराम नोकचरी अहानबदा मरोइबा पाउ मणिपुर की पाउमी सिंगना थेंगनरिबा खुदोंग चादबसिंग प्रेस काउंसिल ऑफ इंडिया की मिहुत सिंग थमख्रे स्टेट फूड सेफ्टी न फागलकबा अथिंग बथमख्रबा लुपा लाख निफु हेनबगी पोटलम सिंग मैथादना मांगहनख्रे अमदी स्टेट ओपन बैडमिंटन चैंपियनशिप की मेन सिंगल्स की विनर RK सीनियर अदुगा विमेन सिंगल्स की विनर N पूर्णिमा देवी ओइख्रे हौजिक पाव संदोकना पिजरी लमदम की पाउमी सिंगना मसागी मथौ पांगथोकपदा थेंगनरिबा खुदोंग चादबा कया नुमित हुमनी की खोंगचत्ता लाखलिबा प्रेस काउंसिल ऑफ इंडिया की मिहुत सिंगदा ngasi मरिक चुमना थमख्रे होटल क्लासिक तगसी पांगथोखिबा मीडिया बो असोय अंगाम थोखंदबा हाइबा हिरमदा पांगथोखिबा इंटरेक्शन अमदा ऑल मणिपुर वर्किंग जर्नलिस्ट यूनियन ना PCI की सब कमिटी की कन्वेनर ओइरिबा के अमरनाथ रिपोर्ट असी पिसनखिबने ngasi thauram asida sub committee asigi member sing Kalyan Barua Arvind Tengse Arun Kumar su saruk yakhe amzugi maikaida union ki president Wangkhemcha Shyamjai na luchingduna lamdam asigi tongan ba media house sing ki editor senior journalist Manipur Hill journalist union ki mihut sing IPR ki commissioner amasung director su yaukhe आमजोगी माइकैदगी लांखटखिबा चेरोल असिदा मुक्नाबा लैबा स्टेट असिदा जर्नलिस्ट सिंगना मथौ तौबदा मशागी मथौ पांगथोकपदा अयेट अपन पीबगी मथक्ता किहनबा थवोंग कया चथै स्टेट असिगी जर्नलिस्ट सिंगी वर्किंग कंडीशन फिबम फगत हनबगा लोइनाना जर्नलिस्ट सिंगी मथौ पांगथोकपदा असोय अंगाम थोकलोइदबगी फिबम अमा पुरकनबा लोइनाना जर्नलिस्ट सिंगी याइफा थौरांग कया पाइखट पिनबगी मरि लेनबा सिंगदा इंस्ट्रक्शन पीबिनबा तक्सनखे मुगनबगी फिबम असिदा मथौ पांगथोकपदा लिसिंग अमगा चमापन मरफुद्रा हुमदोइदगी लिसिंग अनि तरानिथोइगी डिसेंबर फावबदा जर्नलिस्ट तरेट लेखिदबगी केस स्टेटस सबमिट तौबगा लोइनाना केस सिंग असिगी हौजिक फावबदा एक्शन लौदबगी वाफम थमखे तोंगान बा थौदोक कयादा सिक्योरिटी फोर्स अमसुंग नॉन स्टेट एक्टर सिंगना पाउमी सिंगबु फाबा पुनबा ओट नैखिबा कयागी रिपोर्ट अमसु थमखे कन्वेनर S अमरनाथ ना जर्नलिस्ट सिंगना थेंगनरिबा खुदोंग चादब सिंगी मतंगदा PCI ना मरी लेनब अथॉरिटी सिंगदा खंगहनबगा लोइनाना दरकार ओइबा आइन सेमनबगी दमकता पार्लियामेंट पुखतनबा थौरांग तौरी हयेंग मणिपुर गवर्नमेंट की मकोक थोंगबा लुचिंगबा सिंग उनादुना पाउमी सिंगबु सोइदा ngamdnaba amadi मखोइना थेंगनरिबा खुदोंग चादब सिंग कोखननबा खनगनी हाइखे and political leadership of the state concerned. This is not an inquisition. We are not here to inquire into any allegations or anything. We want to find out, it's more like a fact-finding thing. We want to find out what is obtaining here, what is the situation here and what are the peculiar problems working journalists on the ground are facing. And then take an all India view and suggest measures for the parliament and the central government to take to protect the freedom of the press, the freedom of expression being exercised by the journalists on behalf of the voiceless. In this connection, this committee has already toured 10 states, including Maharashtra, Kerala, Jammu Kashmir, Chhattisgarh, Jharkhand, West Bengal, Assam, Meghalaya, Tripura, and now we are in Manipur. In Northeast itself, we have already covered 4 states, and I think it is enough to be representative samples of this. Everywhere you can't go. That is why we took this representative sample to go. This is the one region getting 4 states we have visited already out of 7. नुमित खरनिगी ममांगदा फागतखिबा अथिंगबा थमख्रबा पोटलम कया स्टेट फूड सेफ्टी ना ngasi लमफेलपाता लैबा म्युनिसिपालिटी की अमोट अकाई खुंदोकफमदा मै थादना मांगहनख्रे पोटलम सिंग असि लुपा लाख निफु हेनबा सेनफमगिनी हाइरि मै थादोक्तुना मांगहनख्रबा पोटलम सिंगी मनुंगदा मिको म्यांमार रोमदगी पुसिलकबा तोंगान बा चाननबा पोटलम सिंग नुमित लै मरु जर्दा खाइनी nga कौताना चिंगबा पोटलम याउरी ngasi mai thariba potlam sing asi health department ki makhada leiriba state food safety asina Manipur pollution control board kaloina na August thadagi September tha phawgi manungda phagat lakhiba potlam sing ne
Food Safety Designated Officer S. Bimula Kumari na Fongdorakpada, Hairibu Potlam Singh asi Food Safety and Standard Act Lisingani Taruki Makada, Manghan Bagi Tabak Jatabani. Haktang Sokningai Oiba, Jananabo Potlam Kaya, Myanmar, Amadi, Atay Atopa, India gi Mafam Singdagi Pusilaktuna, Manipurda, Yoliba asi Tingnanaba Tabakaya by Katuna Lakli, Makata Nasu by Katkigani Hairi. Pwede nga si pari basing si maruoy na kuigi mackerel sea fish duga loina na ay na tingraba kano kuigi food items sing yauri masi value si la chawrak na lakh 45 lakhs mo igani adu akoy na amuka na food business operator sing sida appeal tawjaning badi food business operator sing sina registration tawbiu license lawbiu ay na yaba posing yonbiu loina na any complaint la pada food safety standard ek ki makada koi khala iba food security officer food safety officer sing sida koi complaint la kiyo Pandit Dindayan Upadai gi Marfudra Mari Subamapo Kumon Thauram ngasi BJP Manipur Pradesh na sinduna party asigi office tapang thokre Thauramada Manipur Pradesh ki President T.S. Chauba, ex-MLA M. Bhorot, Mahila Morcha ki National Executive Member A. Sarda Devi Amadi, Atay Party ki Karmi Kaya na Sarukya Khe. Thauramga Mari Lainana M. Bhorot na Pandit Dindayan Upadai asi journalism da Mai Onsen Kibada Natana Bharata Manung Mapal Naidaba policy ama Purangna Bohana Kiba Misak Amani. Party ki President T.S. Chaubana Aton Babu Nungsiba, Lyra Bubu Yokatba, Lebaki Damak Katokpa, Amadi Senja, Tumza Laitaba Lebak Ama Ohena Bagidamag, Pandit Asina, Honaram Babu Singtaki. Pandit Pam Methatuda, Lana Hona Vada Quena, Amagli Putokuna, by Shana Kandava. I could party Kanba, Lyra Vasini Kanba, Hojima put security selection of candidates in London, one of a Lyra Wonum Siva, Atol Wonum Siva, quite Hamatani, Wakano, Masi, Warana Bohanamsina, I could find the GP, Atman, Pingin, I am going to be that. Luhongbagi matam lepna duna lairabi bor amadi kainagi yumda lalhauba saduna luhongba yaroi haiduna kihanbagi thabak chathabani haiba nupa ama self help club life rakpam sporting association iram sifai amadi kanglai inat kanba nupi lob iram sifai na pharaga police stasinakre pharaba myoi adudi chapam demsan apokpa s rajen singha thobal khekmandagine Ain na thingkraba PLA gi kuntra manga suba mapok kumon ngasi pangthokre Frantasi gi senior publicity Robin Khuman na thorakpa cherol amada PLA gi general headquarter tactical command strategic command Chani ga yangkhaini thoi suba mobile battalion atai lanmi unit department amadi station sing amadi party gi central bureau SR1, SR2, SR3, SR4 atai kaya singda lairiba mafam singdasu party gi firal da ikai khumnaba utuna kuntra manga suba mapok kumon chinglemna harau tayambaga loina na pangthokhe party gi central bureau gi makhada lairiba division ani mari taruk nepal tara gi mafam singda laiba department khudingmakna lebak miyam ga loina na star yauba festoon amadi balloon thagatuna Manipur gi mafam sin bathungna lobasi gi angang ba thawan michak sing paihan khe kuntra manga suba mapok kumon gi paujel asina Manipur da yelhawngai dagi nungsi chanana khundaminari ba pumna makna amatta oina punsinnaduna lebak miyam gi damak hena mangjil thana kathok pangamba nungsi chanana hengminaba amasung mai pakpa purakpa ngamba oirasanu hairi Ain na thingkraba lalhaulob RPF ki lanmi sanglo PLA gi kuntra manga suba mapok kumon numit kamari leinana ngasi tongan mamapam singda party asina star kaya thetkre amaromda thetlam liba star singadu police na lokthokre Kumbi Primary Health Center gi Dr. Irabot transfer tawba yaroi haina Kumbi gi tongan ba loop tara manga na sahi tawduna Thadorak Pachirol Amana Kanghalakli. Mahakpu transfer tawbagi firep Mari Lainaba Singna Hongdok Trabadi Lup Tara Manga Asina Chap Chana Thengnagani Hairi. Amaramda All India Students Federation Kumbi Journal Council Naso Dr. Irabot pu transfer tawbayaning de Hairi. All India University Employee University Confederation ki makhada Manipur University Staff Association Sinduna Bharat ki atai University Singda pangthokna bugum ngasi ayuk pung 12 dagi nungthil gi pung ama phawba pen down strike
tawduna Manipur University gi employees singna tongan ba demand kaya tanduna Manipur University gi bus stand da wakat mi pham chathakre All India University Employee Confederation gi North East Zone gi Secretary S Jiban na phongdok khibada Bharat pumbagi oina tongan ba demand sing uniform UC pay scale uniform service condition university gi body da non teaching gi employees sing sarukya hanba matik chaba grant sing UGC gi khuthang da university sing da release da honba contractual appointment lepa amadi atai dabi kaya ni haike Bharat Pumbagi University Singi Oina Lakliba October Gitang Ahumda Mass Casual Leave Lauduna Dharna Amadi Relina Chingba Pangthokani Haike Masida Mari Lainabo Authority Singna positive Oiba response Parliament Gherau Tobagi Kongjang Phawa Jangsangani Haike Union Ministry gi aikoi sub India government gi positive response phangdragari aikoi Lakliba October gi tangkumanga contractor Tripura University Employee Non-Teaching Employee Confederation sinduna aikoi All India National Executive Committee ma phangani madugi response gi matuna Indian government gi response gi matuna kari positive response phangdragari aikoi makha ta ba khongjang oina parliament ba khoi gera tongnawi changchen bagi Tripura University Conference law and ba khoi punan bagi sem saduna lairi an All India University Employee Confederation makha da sangchaliba khongjang amani ngasi khoi pangthok chariba sit in protest Nupi Lalda Maruiba Togdang Lokibi Wahengbam Ongbi Kumari Devi Nepra Manjor Pukri Mapal Women's Voluntary Association gi President Oirambi RK Ibem Pisak Amadi Loop Asigi Lekhidraba Member Singda Tarpon Katpagi Thauram Ama ngasi Nepra Manjor Community Holder Tarpon Katpagi Thauram Ama Pangthokre Nepra Manjor Pukri Mapal Women's Voluntary Association Sinduna Pangthokiba Thauram aduda Loop Asigi President Sana Hanbi Nepra Manjor Pukri Mapal Youth Development Association gi President Birana Luchingduna Saruk Yakiba Singna Freedom Fighter Wangkem Ongbi Kumari Amadi Loop ki member singi photo da Laisu Katunai Kai Khomna Bot ke Lamdam sida awan ba purak na bohot na bada miyam gi damak masagi oizabat thadokpa ngamba lamyan ba irabot kumbalu chingba kaya darkar oi haina Dr. Chinglen Maishnam na lamyan ba sanglen da pangthokpa irabot ki matangda khana nainabagi matangda phongdokre Lamyan ba irabot ningsing thoram observation committee na sindna pangthokiba lamyan ba irabot ki ningsing thoram pangthokpagi nunggi oiba wahan thok haiba khana nainabagi thoramda irabot foundation ki president TH Iboyaima All Manipur Progressive Farmer Association ki President Joy Nongmaithem amadi Longmi Sinmi Apun Balup ki Vice President S Dilipna athoiba mithunglen sing oike Khana nainaba aduda Associate Professor A Noni Associate Professor Sukhadeva Naharol Thogdangi Editor Loya Lakpa Manipur University ki Dr. Chinglen Maishnam na sarukyakhi Wang kibasing na lamdam sigi luchingba singi wakalonda layriba mipan tangbagi hainaba sing thadokpa ngamdriba phawba lamdam si shothana laikhigani lamdam sida irabot gumba masagi oijaba thadokpa ngamba jati kanglup khaidana amatoina khanba ngamba luchingba kaya thorakpa matamda lamdam sida awanba lakani haike Associate Professor Chinglen Maishnam na lamdam sigi luchingbani hairiba sing asi luchingba amagi matik mayai loksing amadi pangal yawagi mami miyamna udri globalization gi akan basaphuda ekhoi leiri haina ikhau pongna malemda lauramba ngamba ekhoi gi kangkhul mutkiba yabagi akiba leire Michamga lenga ka samnaraktre fibam asida miyamna irabot kumba maromdom ningtamna hingjaba pamba miyam gi khanba luchingba kaya thorakpa ngairi haiki Miam Simba, Lutsu Lay, the Simba Masa Isaba. Ado, Makoi missing the Doragimo. Why you see everything with the higher Ado, the Minis with the Nayan, Magi Mitamzi, Sarka, the Sumito Tokanda, Koyi, Maika Pimo, the Masada May Suraga, now, what do you see with the Missing Water day? Ado, Pita, Magi Putu, Magi Mitapuraga, Minta, Pita, missing with the day, you see, Tortre. Other than the say, I would say, Mali is super revolutionary in a figure of ways. Amapkon Amadi Central Agricultural University gi Extension Unit Anina Kutsam Naduna Nongmagi Oiba Longmi Singi Awareness Program amangasi Uyum Pokta Pangtokre. Agriculture and its allies Haibathimda Pangtokiba Thoram Aduda
अमापकोन की प्रेसिडेंट पी देवकांता एक्सटेंशन यूनिट की डायरेक्टर डॉक्टर प्रेमजित अमदी अतई रिसोर्स पर्सन कयासु सरुक याखे ओयुम पोक थंगना लेरिबा तोंगान तोंगान खुंगंग सिंगदगी लाकबा लौमी सिंगना सरुक याखिबा थौरम अदुदा रिसोर्स पर्सन होइना डॉक्टर सुशील कुमार सब्जेक्ट मैटर स्पेशलिस्ट नंदिनी रॉबिन्सन एमडी आलम अमदी केवीके अंड्रोगी कोऑर्डिनेटर डॉक्टर सूर्यबलाना तोंगान तोंगान हिरम सिंगदा लौमी सिंगदा सुगाइना ताखे अमापकोन की प्रेसिडेंट पी देवकांतना अवेयरनेस प्रोग्राम अदु पांगथोकपगी मरु ओइबा पांदमदी लौमी सिंगदा अनौबा लौ पथाप कया खंगहंदुना पोथोक मरांग कायना पुथोकनबा पांदमदा पांगथोकपनी हाइखे डॉक्टर प्रेमजितना एक्सटेंशन यूनिट असिना मणिपुर की तोंगान तोंगान मफम कयादा अवेयरनेस प्रोग्राम कया पांगथोखरे लौमी सिंगबु अवांग बथाकता थमलबतदा मणिपुर की सेल थुंगी फिबमदा अचौबा अहोंग लाकनी लोइनना लौमी सिंगदा अंगम थाकता मतेंग पांगनी हाइखे मणिपुर गुम्बा सिंगना क्वेश्चन बा लमदम सदैदा जाना थंगनबा अखोई खुदिमक सिमा पांदगी पुसिल पुसिगी मतक सदैदा अखोई ओक्तब सदैदा अखोई लौमी सिंग सिना मोगी निंगनबा मा लाखरगति अखोई अरोइबदा अखोई फूड सिक्योरिटी की मतंग सदैदा अखोई यामन खुदोंग थिनिंगाय ओइबा पैसा लेरगसु अखोई लेननबा पोट सही पुथोरक्त्रगदि लौमी सिंगना पुथोरक्त्रगदि हमन सुम तांकत लंगथबाल केंद्र की मनुंग दलेरिबा अहल ओइरबसिंगी ओल्ड एज पेंशन लौबदा खुदोंग चानबगिदमक जीरो बैलेंस दा अकाउंट हांगदोकपगी थौरम अमा ngasi हाइरांगोई थोंग अहोंग सांगबम लेकाई दलेबी मणिपुर प्रदेश कांग्रेस कमिटी की सेक्रेटरी कुमारी तिलोतमा की मयुमदा पांगथोखरे थौरम अदुदा केंद्र असिगी मनुंग दलेबा अहल ओइरबा मियोई हुंबुद्रा की मथकता अकाउंट हांगहनखे अकाउंट हांगबगी कैंप अदुदा पाउना बाजार दलेबा एक्सिस बैंक के स्टाफ सिंग सरुक याखे मखाताना ngasi account hanghaudaba ahal oirabasing adu September 28 phawba account hanghanba yabagi khudongchaba pigani hairi National Food Security की मतंगदा मियामदा खंगहनबगी पांदमदा ngasi luang sangbam mamang lekai da leiba community holder awareness program ama pangthokre thauramada haingang kendra gi MLA N Biren amadi kendra asigi Congress committee की मरुइबा मिहुद नंदलाल सु सरुक्याखे अखंग hai kayana National Food Security Act na miyam da kanaba pigadaba kaya ki matangda sugay na wangangke Sekmaidagi yungau liter chamarom puraga lakpi nupi ama yuga konana lamlongai yai fathauda nupi marupna 80 line dagi phare lamlongai yai fathauda nupi marup ki RK Landhoni na phongdorakpada lamdam sidagi mayai kabanisha maru phangna muthanaba amadana changselakliba khongjang bu sagatuna निसा थिंगबगी खोंजंग असि चही कयागी ममांगदगी चंगसिंदना लाकलिंगैदा लमलोंगैदा लैबा 80 लाइन द लैबी सरिता अमदी देविना कोबी नेपाली नुपी अनि असिदा ngasi तोम्बीना यु थाब लाकप मतमदा फाबनि हाइखे ngasi ekhoi na mantribuki lamlongai amadi mantribuki bazana phonba jaga asida yu phaba hogatsabani lekai asida yu sanbiranu lekai asida yu yombiranu naharon kalasi haiba ekhoi gi thogdang adu logzaraga ngasi ekhoi gi lamlongai mantribuki apunba magni saban mayam asina pullaga ngasi gi ekhoi gi yu phabi gi khongjung ase sangsinjabani Tungda National Highway Kuntramapan Local Council Amadagi Mihut Yauna Pagat Laba Using Mia Mamangda Mai Thadana Mangankre Khetragaw da leba Nilofer English School gi Mahiroi Taramari gi Fangfam Thokpa Wakaf Board Manipur na piba Pre-Matric Scholarship ki senfam ngasi yenthokre haina Pangal Students Organization na thokpa cherol amana khanghalakli Lesengani tarama thoi tarani thoi gi release tawkraba senfam sing Mahiroi singda athubu matamda phanghandrabadi khongjang changsangani hairi MIT की महिरोई कया तेरा यंगखोम लेरक कम्युनिटी हॉल दा चंगजाफम लौदुना लेरिबा मफम अदुदा ngasi लेमना लायिंगबगी कैंप अमा पांगथोखरे Coordinating Committee for Development of National Highway 37 Road and its surrounding important road sagolban na sinduna pangthokiba medical camp aduda MIT gi mahiroi kaya masa masa gi nungaitaba kaya yengnakhe Committee ki Secretary Manoj na phongdorakpada MIT ki mahiroi singda tariba awaba asi matungda amuk hana mari leinaba singna thoktana bohana biu mahiroi singna mapham asida leibada masada nungaitaba kaya lakpadagi tangai fadana free medical camp asi pangthokpani haike se sodana maki kai gumba masa se awatba khardi leramagani
हायना मधु अखोई डॉक्टर सिंह तौरगा अखोई मखोई सिंह मेडिकल चेकअप तौजबने तौजबदुदा अखोइना फंगबा ngami मखोई वेट खंदबा अदुगा बीपी लो ओइबा अदुदगी फेवर यावगुम्बा माइनर ओइबा असिगुम्बा मखोइदा हक्सांग सोंधबगुम्बा खरदी अखोई खंगजरे अखोई लैना तिना चेललिबासे मतिक चादबा मिनुंगसे हितबा अदुगुम्बा मखोइगी थौसिल मफुसिंग अदुना थोहनबने मसी मतुंग थोहनबिगनो हाइदुना गवर्नमेंटगी माइकैदगी आइना मयाम दा हाइजरी Manipur Jaipur Knok the Laiba Reliable Hydrotech Company na puthokpa packaged drinking water GRS da hakchang sokningai oiba pot sakyaure haina numit kharani gi mamangda media da yaukhiba adugi matang da ngasi company asigi proprietor khagembana Manipur Press Club ta pangthokpa paumi singa unabada sengdokre company na puthokiba packaged drinking water singdadi asoiba amata lekhide bottle khuding makta phattaba yaurabadi amadi makhum da kairabadi leibiganu haina mayek sengna iri mahaki company dagi dukandar singna leikhibada mishandling tawbadagi fibam asi oirakpa yai numit ki mangal da kuina thamba amadi maisa phangbada isingi fibam da awan bu oirakpa yai haiba wafam su thamki Imphal Police Station gi Women's Cell da chahi kuntra rongi leng oigadaba nupi ama changjafam loduna leiri Chatkiba tang kunhumdoi gi numidang da langjing wapokpi bazar da leirambadagi parsoi police na lokhatuna Imphal PS ki Women's Cell da thamlakhibani nupi asina masana phongdok chabada koki jati ni hai yengbada wakhal choiraba mali mahangna phongdok rakpagi matungina ichal kawi hairi nupi sigi matang da police na Social Welfare Department ki director unaduna wari sanaraba matungda thongzu da leba Integrated Economy Development Society da thamnana bakhanghan khre hairi Manipur gi Yawol Ihogi Lamyan by Hizam Irabot Pokpagi Chamaga Tarataret Suba Mapok Kumon Numit September Kuntra Amasung Lekhidabagi Humbunithoy Suba Kumon Numit September Kuntarukna Lakpada Ireisa Khuding Mangna Luchingba Asigining Sing Thoram Pangthoktuna Mahaki Mapamdai Kai Khumnabu Utpiyu Haina Korkomna Miam da Pauzel Piri Korkomgi Media Coordinator Ash Poireina Tholakpa Cherol Amada Manipur gi Puwari ki Kunsuba Chahi Chagi Ahan Batangkaki Saruk Asidi Sotharaba Tola Taraba Singi Michangda Lamyan ba Irabotna Leptuna Mahangna Tongan ba Saklon Kaya Lauduna Kunaigi Ariba Uchal Singda Awan ba Purakna Bagidamak Chatharakiba Yawal Lanthingi Saktam Singni Haina Laubada Thoina Laloi Miamgi Luchingba Irabot Pokpadagi mi oina phana haurai ngallingai mahakna mahairoi oiringai matamdagi hauna ozagi ka henba litet ki mayokta mahairoi singi ihau sagat khe masidagi hauna magi tungi punsida thaumi ama oina hauraknabagi mami tamlakrabani hairi Cherolasina lising amaga chamapan kuntraga mari gi me kuntrada Nikhil Hindu Manipuri Mahasabha linkhatuna lining litet ki mingda miyambu ot nairamba amang aseng khairamba kaya irabot ki lantheng na kokhankhe Nikhil Hindu Manipuri Mahasabha haiba mamingi mahutta Nikhil Manipuri Mahasabha haina onthoktuna miyamna khanjaba lebak lingani chahi suraba mi pumnamakna thadaba bhotna mikhal tawgadabani Khungangda Panchayat Lingadabani, Khungang Kudingda School Lingadabani, Haibani Chingba Warip Kaya Laubaga Loinana, Mahasabha Asi, Political Party Oire Haina Lautokhe. Political Party Oire Haina Lautokhibaga, Mahasabha na Leshem Lon, Senmit Lon Amasung, Kunairol Gi Maikaida, Makal Makha Kayagi, Akanba Ihau Changsilakhe. Lamyan ba irabona matamdugi leibaki thongdok wathok singna humduna purakhiba miyam na koiching chingduna sizinar khibalu chingbani nupi lalgi iho manungda lamyan ba irabona lisingamaga chamapan nipugi January 3 Manipur Praja Sammelani linkhatuna nupi lalgi iho makhacha tharakhe nupi singi iho asiga mari leinana mahakpu government na chahi adugi January 9 phaduna chahi 3 jail da thamjankhe Mahak Lairabadi, Irang Nemthaba Laira Roy Haiduna, Silet Jail the Thamke. Lissingamaga Chamapan Nifum Duigi Mars Kunda, Silet Jail the Git Tadoraglaba Matungda, Lamyan Bi Irabotpu, Manipur da Changba Yahan Kide, Jail the Gitoraglaba Matungda, Siljar da Changja from Loduna Lake. Matamduda, British government na Mahaki Matakta warrant issue Tarakpadagi, Lamyan Bi Irabot Mirot Oike. Matamduda Mahagna, Kasar Jila Krishak Shabha Linkatke.
mahakpu amuk hana phaduna Silchar jail da thamki lising amaga chamapan nifu marigi chahi loiramdaida Silchar jail da ki thadorakhi matamda British government na North Eastern Frontier Province haiduna Assam gi awang sadia da ching dagi hauraga Naga Pahar Manipur gi ching yauna Lusai Arakan gi ching amasung awalaibaki Chin Hills na chingba punsilaba lamdam ama semnanaba thaurang lakhe thaurang adu lamyan be irabot na mai pakhan khide hairi lising amaga chamapan nifu taret ki August taramari amasung taramanga gi lonaba nongyai pung tarani thoita bada British na Manipur da ning tamba khutsinarami madugi matung tarakpada lising amaga chamapan nifu nipan gi June tarama thoidagina kuntaret phawba tangkak naina Manipur gi mashagi lenga kanglon gi matungina ahanba Manipur gi assembly election pangthokhe Cherola sina lamyan be irabot ki politics tangkak kaya marik chomna paladuna lising amaga chamapan nifumapan gi October taramanga da Indiana Manipur loksin khraba matungdagi mahaki punsida lakhiba awanba kaya Burma da tongan ba lupsinga punna thabak tawminakhiba mayek sengna pali Irabot ki punsi waridagi tambayaba para kaya lay mahak minungshi layba thamoy sengba aphaba mi amani mahakna matamdugi aikhoigi khunaida layriba lining gi phattaba chatnalon chat amadi loilam lenga ki miot minai kaya gi mayokta leptuna tola taraba singda mateng pangduna miyam gi thabak tawba hauki mi bu mateng pangduna miyam gi thabak purambadagi mahak politics ta khong thangjalakhe politics ta khongpham semduna lantheng kaya chatharaba matungda mahakna tangai phadana yawal gi politics ta khongda rakhe masi matam pumna makta chumlagadaba puari gi para amani lamyan ba irabot ningsingbagi asengba wahan thokti aikhoi gi thamoida revolutionary politics ta chongthaba ngamhangadaba wakhalon sagat hanbagi hotnaba haibasini Imphal West Police Commando na pauna kaithel usha hol manakta gi phare hariba telem boy chahi nifu apokpa lekhidraba ti puina kaisampat ahibam lekai hariba mioi asiga pripak proga karigumba hiram amatada mari lenade haina Assistant Publicity Secretary Sunil Maitaina sengdorakli Tongan ba trade union singi coordinating body na sinmi sing gidabi kaya taksiladuna Manipur gi governor da memorandum amang ngasi pisinkre dabi singi manungda sinmi singi khutsuman tha amada lupali sing tara dagi tagano lever law chatna halu Manipur gi national highway singi highway protection force thamu Imphal jiribam lambi athuba matamda loishilu haiba dabi yauri Nauria Pakhang Lakpa Block Congress Committee na sinduna Mahila Congress singi nongmagi oiba workshop ka loinana nauna thaupugadaba singi mifam ama kwakaithel akham lekai da pangthokre Thauramasida MLA RK Anand Nauria Pakhang Lakpa Block ki President S Chauba Manipur Pradesh Mahila Congress ki President RK Ranisna susarukya khe RK Ranisna na nupi angang da chathaba crime gi waroi sinpurake hairabadi mama oiba singi daita yamna chawi Nupi singbu sakti pina bohanabada Mahila Congress ki achauba thaudang lay Congress na nupi singda piriba kanaba sing munna khangminaba mathautai haiki MLA RK Anand na maikai kayadagi food security bill pass tawna bohanabada ayet papirak labasu UPA government na historic oina singnaba amagaloina na mai pakna ek oina pass tawre Mahila Congress mapangal kalhanba matamdata samas asida thokliba akiba thodok sing thingbang ngamgani haiki Lamyan ba hizam irabot na lekhidabagi humbuni thoi suba kumon thauramna lakpada communist lalhauda lekhidraba amadi awaba nangkraba comrade mayamgi maphamda Maoist Communist Party Manipur na ikai khomnaba utpaga loinana Manipuri miyamda anauba democratic revolution amagidamak yawalgi paujel pirakli Lobasigi Secretary Publicity and Propaganda Nonglen Maitai na thoglakpa cherol amada lamyan ba hizam irabot na lekhidaba matungdagi miyamda yawalgi achumba liklam takpa lepkhibaga chap manakiduna miyam kangawnaba phibam amada lekhi Cherola sina lamyan ba hizam irabot na lekhidabagi kumon na lakpaga loinana miyam da leiriba nungnangba haibadi Manipur na ningkha tambalebak ama oiraba matamda kari changdage haibagi chamamnaba adu makhata na lepham thokte haibasi khangminasi lamyan ba hizam irabot na lekhidraba su mahaki khudung inba communist ke asengba liklamda Maoist na khong thanglakli
Maramaduna Achumba ideology political amadi economy da yumpham tholiba loop asibu miyamna mapung phana sagat piu haidi Sagolban Block Congress Committee na susinduna nongmagi oiba Mahila Congress Workers Singi Political Conference ama Sega Road Takhilambam Lekaida pangthokre Thauраmasida MPCC gi Vice President Dr. K.H. Loken Manipur Pradesh Mahila Congress Committee gi President R.K. Ranisna Sagolban Block ki President W. Khelendra Susarukya ke Imphal East Commando na RPF PLA gi kadar ama minu thongdagi phare district asigi SP gi cherol amada phagalabamyo edudi Nandebam Bogen chahi nifumanga apokpa lekhidraba Bihari hawbam marak chingtham lekaidagi ni haire amaromda Thawal Police Commando amasung taramanga suba Assam Rifles ki apun bakangbu amana KCP gi miyoi ama Yaripok Lai Manaidagi ngasi ayuk phare haire District asigi SP ki cherol amada phagat laba miyoi adudi thokchom jiten chahi kuntrataruk apokpa tomba kawi Innovative Youth Society amadi Boss Juice ka khutsam naduna Marirak Suba Chinjak Festival October 15 dagi Iboyaima Sumanglila Sanglen da pangthok lagani Hiramasiga mari leinana Kwakaithel da leba society gi office ta pangthokpa paugi mifam amada Nahakpam Santana Festival asida mapalam gi potlam yauna lamdam asigi potlam sing ataba mamalda miyam da phanganana bohna gani hairi Managing Director K.S. Athaubana Festival asida Awang Nongpok State Singi Traditional Chinjak Sing Yawangani Festival asibo mapung phana bohonabada miyam na mating pangbiyo hairi Irabot Celebration Committee Hairok Local CPI na susinduna Hairok Part 2 da laiba Hairok High School da lamyan ba Irabot ki mapok kumon thauram pangthoki thauram asida N Mangi Hairok Part 1 gi Pradhan SIS Mantri Part 2 gi Pradhan Dharmendra Susarugya ke thauram gi sarugamo ina contingent tarukna Mars Pass chatuna Irabot ki photo da salute piki Manipuri film da puba thangba ngamlaroi da ba potlum ama pirakpadagi ngasidagi film shooting lab le haina film forum gi cherol amana hairi oiragli ba fibam asiga mari leinana September 19 da film ga mari leinaba singi mifam amasu kaukre Thawbal Wangkhem amasung Khangabok ki Apunbai Irabot Celebration Committee na sinduna Thawbal gi Mela Ground da leiba Community Hall da Lamyan bai Irabot ki chama tarataret suba mapok kumon thauram pangthokre thauram asida State Secretary Dr. M Narana Luchingduna Irabot ki photo da hikat lekat tamki thauram asigi saruk ama oina saknai raba ahal singda khudol pot pidunai kai khomna bu utki Rinda Publication, Rinda Library and Preservation Foundation na sinduna Razen Kumukcham na iba saireng lairek kauzari nangbu athoilugi manglan amasung Raghu Laisang Them na iba angangi sahitya khori phaba Journal The News Chepong release tawkre Manipuri Sahitya Parishad ki hold pangthokhiba thauram asida Parishad ki President Professor Elangbam Dinamani JN Manipur Dance Academy ki Vice Chairman Nongmai Them Tombisu Sarukya ke Havzik sanabagi pau lobirasi Yankai Nipan Lok Subha State Open Badminton Championship ki Men's Singles ki winner RK Senior na oikre aduga Women's Singles ki winner na N Purnima Devi na oikre Manipur Badminton Association na sinduna DM College Campus Talaiba Indoor Stadium da chatharakba Championship asigi Loishinbagi Thoramda Deputy Chief Minister Gai Khangam Parliamentary Secretary Meghachandra MLA Olukhoi Amadi Manipur Olympic Association ki President su oiriba Manipur Badminton Association ki President Bijoy Koizam su sarukya ke Championship asida punna district taret tagi sanaroi chahumga humbu humdoina tongan ba category da athoi ahen tanarakpa adugi ngasi sanakiba men's singles ke final da Manipur Police Sports Club ki RK Senior na unit asima ke W James Pu point kunmathoi tarataruk kunmathoi tarahumdoi da maithiba piduna men's singles ke title asi lobangam kibane Women's Singles की फाइनल दा थौबाल की N Purnima Devi na Manipur Police Sports Club की KSS खेलपति बुमाइथी बपीदना Women's Singles के टाइटल लौके
Purnimana Khelpatibu Kunmathoi Taramanga Kunmathoi Taranithoi da Maithiba Pikibani. Mizet Boys Singles Ki Final da Imphal West Ki M Mairabana Chandrajitpu Set Ani Sunoda Maithiba Pikre. Men's Doubles Ki Final da Manipur Police Sports Club Ki Ace Kishan Amadi L Momogi Jurana Manipur Police Sports Club Ki RK Jinir Amadi W James Ki Jurabu Point Kunmathoi Tarataru Kun Kunithoi Kunmathoi Taramanga da Maithiba Piduna winner Oivangam K. Midget Boys Double da M Mairaba Amadi O Chandrajit Ki Jurana K Dinku Amadi K Ice Manjit Ki Jurabu Maithiba Piduna winner Oivangam Kre. Championship Asigi Loishan Bagi Thoramda Deputy Chief Minister Gai Khangamna Sanaroi Singi Punsida Taksi Khasi Haibasi Yamna Maruoi. Sanaroi Singna Junior gi level da Manipur na Yamna Phaba Sanaroi Puthokpangami Adubu Senior gi level Yorokpa Matamda Makoi gi performance Yamna Hantarakpa Thengnai. Masigi Achauba Maramdi Taksi Khasi Amadi Chakcha Fizet ki Niti Niyam Singh Ngakpangamdaba Asina Achauba Maram Ama Oigani Haina Phongdoke. Sanaroi Puramasu, Mama Pangerisu, Sarkar the Taratisu, Organization Ayam Taratisu, a great labor potential signase, to suddenly utilize the Kanda on top of the world, Manipuri stands, Haisen, Manipur Legacy. Tungda Mike Pakraba Sanaroi Singda Manamatum Simsu Yentoke. Ngasi nongmagi oiba ay ngasagi pau. ICAR lamfel patagi phangba paugi matungina ngasi gi khwaidagi saba degree Celsius kunmanga dasmik ani khwaidagi ingba degree Celsius kunmathoi dasmik mari nungsita yawbai ising manil gi chang ayukta chada marfu humdoi nungthildana chada chama nongjugi chang tara humdoi dasmik ama ni. Aroibada maroiba pau amukhana bizari. Manipur gi paumi singna thengnariba khudong chadaba sing Press Council of India gi mihut singda thamkhre. State Food Safety na fagalakpa athingba thamkraba lupa lak nifu henbagi potlam sing mai thaduna manghankre. Amadi State Open Badminton Championship ki Men's Singles ki winner RK Senior na aduga Women's Singles ki winner na N Purnima Devi na oikre. Ngasigi oinadi paumit yeng tabiri basing bo amukhana kurumzari.